ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯐꯝꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯂꯨꯝꯁꯨ ꯂꯨꯝꯗꯦ ꯋꯥꯁꯨ ꯋꯥꯗꯦ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯐꯝꯅꯤꯡꯉꯛꯇꯣꯔꯦ ꯁꯤꯗꯤ ꯅꯪꯅ ꯅꯤꯡꯁꯤꯡꯁꯦ ꯅꯨꯡꯁꯤꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯉꯥꯡꯗ ꯄꯤꯊꯣꯛꯈ꯭ꯔꯁꯤꯔꯣ ꯍꯥ ꯑꯉꯥꯡꯅꯁꯨ ꯄꯥꯝꯖꯕ ꯃꯥꯜꯂꯤ ꯑꯗ ꯃꯥꯏ ꯃꯤꯌꯦꯡ ꯅꯥꯌꯦꯡꯗꯨꯒ ꯍꯥꯏꯐꯦꯠ ꯁꯣꯏ ꯌꯥꯗꯕ ꯅꯨꯄꯤꯁꯤꯕꯨ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯑꯃꯇꯪ ꯄꯤꯊꯣꯛꯄ ꯂꯧꯅꯤ ꯂꯧꯔꯒ ꯄꯥꯝꯗ꯭ꯔꯦꯅ ꯑꯃꯇꯪ ꯄꯤꯊꯣꯛꯄ ꯀꯩꯅꯣꯕ ꯅꯣꯏ ꯈꯜꯂꯤꯁꯤꯕꯣ ꯑꯩꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯅꯣꯏꯅ ꯄꯤꯊꯣꯛꯄ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣꯕ ꯇꯧꯔꯣꯅ ꯅꯪꯁꯨ ꯋꯥꯔꯅꯤ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯅꯈꯣꯡꯗ ꯅꯥꯔꯒ ꯀꯃꯥꯏ ꯆꯠꯇꯣꯏꯅꯣ ꯂꯥꯛꯑꯣ ꯁꯦ ꯌꯥꯗ꯭ꯔꯕꯣ ꯎꯪꯕꯒꯁꯦ ꯅꯔꯟꯅ ꯎꯪꯕ꯭ꯔꯥꯕ ꯅꯪ ꯆꯒꯠ ꯍꯪꯉꯤꯁꯦ ꯀꯩꯒꯤꯅꯣꯕ ꯃꯔꯝ ꯂꯩꯗꯅ ꯎꯪꯉꯤꯅꯦ ꯈꯪꯉꯕ ꯍꯣꯏꯅꯦ ꯑꯗꯨ ꯃꯔꯝꯗꯣ ꯀꯩꯅꯣ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯁꯦꯔꯤꯅꯥꯗꯣ ꯑꯦ ꯁꯤꯔꯦ ꯆꯠꯄꯤꯗꯣ ꯃꯥ ꯀꯩꯗꯧꯔꯕ ꯍꯥ ꯑꯩꯅ ꯍꯥꯏꯕꯅꯤ ꯅꯪꯅꯒꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯗ ꯁꯦꯔꯩ ꯆꯠꯄꯤ ꯀꯥꯏꯅ ꯀꯩꯅꯣ ꯁꯤ ꯁꯟ ꯂꯩꯔꯝꯃꯤꯁꯤꯕꯣ ꯂꯣꯡꯗꯥꯎ ꯇꯥꯎꯔꯤꯔꯥꯕ ꯍꯩ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥ ꯅꯪ ꯁꯤꯒꯦꯔꯥ ꯍꯥ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤꯁꯦ ꯊꯨꯅ ꯍꯧꯒꯠꯂꯨ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯑꯩꯅ ꯊꯣꯛꯍꯟꯕꯥꯕ ꯃꯥꯅ ꯄꯥꯏꯒꯩ ꯊꯧꯈ꯭ꯔꯒ ꯑꯩꯅ ꯅꯪ ꯐꯥꯗꯧꯁꯨ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨꯝ ꯀꯟ ꯊꯧꯏꯗꯨꯕꯣ ꯂꯝꯕꯤꯗ ꯊꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯥꯅ ꯈꯣꯡꯕꯥꯟꯁꯤꯗ ꯊꯧꯗꯔꯒ ꯍꯣꯏ ꯅꯈꯨꯠꯇ ꯊꯤꯗꯣꯛꯎꯔꯥ ꯍꯥ ꯅꯪꯅ ꯇꯥꯟꯅꯔꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯁꯦ ꯁꯤ ꯐꯔꯤꯅꯤꯅꯦ ꯁꯠꯁꯠꯂꯛꯑꯒ ꯍꯧꯒꯠꯄꯤꯒꯦꯗꯤ ꯍꯥꯏꯗꯦ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯑꯗꯨꯗꯤ ꯁꯦꯜꯐꯤ ꯑꯝꯇꯒ ꯇꯧꯒꯦ ꯃꯁꯦ ꯑꯣꯏꯕꯣ ꯈꯪꯉꯦ ꯐꯖꯔꯦ ꯁꯤꯗꯤ ꯅꯈꯨꯠꯇ ꯊꯤꯗꯣꯛꯎꯔꯥ ꯅꯪ ꯍꯥ ꯅꯪꯅ ꯇꯥꯟꯅꯔꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯁꯠꯁꯠꯂꯛꯑꯒ ꯍꯧꯒꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯑꯇꯩ ꯀꯩꯝ ꯈꯪꯗꯦ ꯂꯩꯁꯥꯕꯤ ꯑꯃ ꯈꯣꯡꯕꯥꯟꯗ ꯌꯨꯡ ꯂꯩꯔꯝꯃꯦꯅ ꯑꯩꯅ ꯂꯝꯕꯤ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯅꯤ ꯍꯥꯏꯔꯒꯅꯦ ꯑꯦꯐꯕꯤꯗ ꯊꯥꯒꯠꯂꯗꯤ ꯅꯪ ꯚꯥꯏꯔꯦꯜ ꯆꯠꯀꯅꯤꯗꯣ 이ቤ면 ꯅꯪ ꯅꯌꯨꯝ ꯄꯥꯟ ꯈꯪꯉꯣꯏ ꯋꯥꯈꯜ ꯑꯃ ꯈꯜꯂꯦ ꯋꯥꯊꯤꯗꯣ ꯉꯥꯡꯒꯅꯨ ꯌꯥꯝ ꯅꯝꯊꯤ ꯍꯥꯏꯕ ꯊꯣꯔꯣꯟꯕ ꯋꯥꯏ ꯍꯥꯏꯕ ꯁꯠꯁꯠꯂꯛꯑꯣ ꯍꯣꯏ ꯆꯤꯡꯈꯠꯄꯤꯒꯦ ꯀꯗꯥꯏ ꯑꯣꯔꯦ ꯃꯅꯝꯁꯤꯗꯤ